Manipur thugainaba shilliba Kuki MLA tara kari maramgi pangthokkadoriba assembly session asida yaonaba barton tougadouribano political ge advantage lobiganu Khul Ngakpa Shing Fagatpagi Mahutta mana matum oina Pigadabani haina RPI atwale ge national secretary Thounaojam Maheshwor na fongdokkhre ngasi Thounaojam Maheshwor New Delhi dagi thadrokpa media briefing amada mahana hai sahi amaga makhai phajilaklaba irang asigi warosin ama puraknaba lusingba singna lawphom thokpa daita mapung fana lobiyu masida political advantage launaraga amaga hunaraga leibagi matam nate haiki Maheshwor na hai Kuki MLA tara asi Manipur thugaina bahonare haivana khanglabane masida makhoi de assembly phambada yaonaba invite tawgudoriba si kari maramgino makhoi gi mathakta legal action lakotkadabani amade article 164 clause 2 gi matungina minister anisu masa gi phamdagi lawthokpa yarabani fongdokkhre Maheshwor na makha taraduna Manipur kanaba mai onsin se miyamda samamnaba pokhan danaba paliba lengak amade opposition na lawgadaba thodang sapsana lahoningbage apamba fongdokkhre Loinena mitai bu schedule track ke lista sanhana bahonari basida amatoina leptuna yelhomi kanaba masung Manipur kanaba honabiyo haina mahan appeal tawke Khul Ngakpa Shing bu na case lokatpa faba punbana singba kaya tawriba asigi matang dasu Maheshwor Thounaojam na wafong kaya fongdokkhre Power se pham pari basing dolin power pari ba ngatani it may be ruling or opposition elomi kundari ba mayam se amatta chapmanaraga chapmanana lehingminaraga Manipur amatta oiminarakanda akoigi sigumba illegal immigrants mayam se akoi yelomi mayam se punja laga tanthokpa ngamgani yelomi nattabada phangzelaga leiriba right power mayam se sinasu makoi khudong chaba lorakpani sinasu system se fail ohelakpani na thajai mitai da ade yelomi singda akoi kaidobagi akoi constitution gi chawraba right ST se phangoi dori base karigino aduga phangom thoktana phangiba chin kuki dagi ST lokthokdri base karigino sigri recommendation se sarkana thaba ngamdri base karigino phangom thokpada phangdriba yelomi singsida phangdriba right myam se mapung phana phangala aga right to equality da amato ina yengakpa matamdadi sigi irang se amu hana lakhidabsu yai resolution ama sigi solution se si tawradi fagani haibase ruling of opposition phaminaraga assembly da sungare koi launaraga hunna constructive oiba mongda hanaraga si tawminara siko si ultimatum piminara siko haibase khanabiyo duna khangdabada praja mayam ama confused pa chamamna ba yauri base si chamamna hanbiganu